Aranba Mawongda client gi voter ID Saruba Oukil lama Phare Hairi pawasina makha taraduna hai accident ga mari lainana case amagi Aranba Mawongda insurance claim tawbada senaba client kharagi voter ID card sabaga mari lainana advocate asi police na faraga numit mari ni police custody da remand laukhre haire faraba advocate adu masagi sahi yankhai ga mathoi suraba lilong awang laikai dagi wahidur rahman kawi haire mahangna advocate oibagi khudong sabal lauduna miyamda namthak tawraga sathakiba thabak adugi damak Chief Judicial Magistrate Imphal West na ngasidagi hauduna tha sigi kunga taruk fauba police custody da remand pikre nakala maromda accident case aduga mari lainaba accused ahumado ngasi court na bail pikraba accused ahumado di wahengbam premjit MD Rafizuddin Saha amadi RK Ratan Singh kawi hari